Lakhipur Online Putoksaba Megi Tang Kuntaret Yumsa Kaisha Numiki Khomjinba Pao Tabirasi Ahanbada Maru Pao Social media da Mahiroi Singh Sakta Kataba photo amadi personal details sing thagat pitanaba Assam Police na school sing da advisory ama thokre School gi mahima singi thaurang da PGI 2.0 da awang nokpok ki manungda Assam na khwaidagi makok thongle Padma Shri Dr. Waikhom Gojena Lakhidabada Philam Phoram Manipur na awapa phangdokre LMG Manipur gi manga suba mapok numit pangthokre Humanity Service ki wakhalon chenbana jakhotpa samasama porakani haina MLA Karam Syam na phangdokre Rajyapal Ajoy Kumar Bhalana Yangkhainitoi suba All Manipur Sumangila Festival haudokre amasung Karnataka gi khwaidagi chawba digital arrest amada nupi amadagi lupa crore kunmari gi cyber fraud tokre Hauzik mapung oiba pau tabirase Social media platform singda mahiroi singbu sakta kadaba photo video amadi personal details sing thagat pidanaba Assam Police na school gi authority singda khangan kre ningthau kaba numita school singda advisory ama Assam Police na phongdokre cyber criminal amasung online predator singna angang singi photo amasung information sing asi AI morphing cyber bullying amasung identity theft yauna tongan ba cyber crime singda lana sijinabagi chang yamna hengalakli hairi angang singi safety gi damak school singna group photo maikhum yawba amadi blur toroba saktam sijinana ba hairi masigi mathakta angang singi mapung phaba ming class ki details sing ID card phone number laifam amasung atopa personal information amata social media da share tawdanaba advisory aduda khanghali school sing da angang sing mama mapa sing yauna live event sing ba pangthokpa mafam sing take tawdanaba su khangan kre school gi trip camps natraga outdoor activities sing na chingba real time update thagal loidabani haina advisory aduda palli School gi mahima singi lamda PGI 2.0 da awang nongbo ki rajya singi manungda Assam na khwaidagi makok thongle Kendra gi mahima sing loisang na phongkiba report amada wapamasi phongdokre Kendra gi mahima sing loisangi lisingani ga kunmari kunmanga chahi gi performance grading index 2.0 gi report matungina school gi mahima singi lamda Meghalaya na khwaidagi nemba thakta leiri apunba point lisingama gi manungda score changma ga marfudrahum doida semik taruk phangduna Assam na Prachesta grade 3 phangle lisingani ga kunhumdoi kunmari chahida Assam gi score asi changma ga taramathoi dasemik manga oirambani adubu handak point marfuni thoi hengat khre Meghalaya Rajya gi score na Chambri ga nipuni performance grading index PGI 2.0 school education gi report asida leibak asigi oina Chandigarh na rank 1 aduga Punjab na rank 2 da leiri amadi Assam na leibaki oina 32 suba rank da leiri school education gi report asida literacy rate khwaidagi wangna leiri pa Mizoram modern school system asida kunmari suba rank ta aduga Manipur na kunhumdoi suba rank da leiri amasung Meghalaya na khwaidagi maning da leiri Philam Phoram Manipur gi term anirak vice chairman oikiba loinana treasurer oina term amukrak amadi kumja lising ani ga kunmanga dagi kunipan gi term asigi executive member oibiramba sector mahalaikai dalaiba Padma Shri Dr. Waikhom Gojen Mitaina masagi anaba manamaram oiraga haukiba megi tang kunhumdoi dai khangkhangudana laikidabada phoram asigi lamphel da leipa office ta ngarang awaba phongdokpagi mifam ma phamkhre Philam Phoram Manipur gi vice chairman N Surjit Kantana mifam poidana pangthokiba mifam aduna laikidrabagi thawaina ingna chikna leirunaba minute ani leptuna thongni jakhi ningsingba yabadi laikidraba Waikhom Gojen Mitaina hinglingai matamda Manipuri film yokhatna bagi wakhalonda film kaya puthokpata natana direction su bibirame mahak lamdamasigi loan mayek amadi nat jokat namba hona badasu achoba thodang lobirame mahangna laikidaba si lamdamasigi film loan amadi mayek kilamda mensin bangam laroidaba achoba mangjaba mane laikidrabagi imung manungi awabadasu film Phoram Manipurna saruk jazari haina Phoram asina phongdorakle Tamasigi habidi 2025 Tamasigi executive member when Puram Dokanaba Sokoto Dawaramba Production Director Sigi Sumatota and loan
Coba dan program nak tang di sana. Jasnya kemudian dijelaskan. Like-minded group LMZ Manipur gi manga suba mapok numit Manipur Press Club ki Loktak Hall da ngarang mai pak na pangthokre toromasi da athobe mithung oina saruk yakhiba Langthabal gi MLA Karam Syam na miyam da miyoibegi minungsi amadi humanity service ki wakalon chena na bakhangan kre miyoi amana awaba tarakpa matamda chensin duna mateng pangba humanity service ki wakalon chenba miyoi marang kaina laklaba matamda sakot palamda mama oigani haina MLA Karam Syam na dokhi mahangna makha tara duna hai ngasilam da masida thokliba miyat mipun misimina amadi kanglup singi marakta thorakliba tamthi pa thodok singasi miyoiba amana chengadaba minungsigi wakhalon watpagi khudamni haike thoromasida LMZ Manipur gi president Laihau Thabam Kunjeswar Sarmana thoromapu aduga group asigi chief advisor Wangkemcha Samjai advisory board ki member sing Git Kumar Nepram Asim Kennedy, Khetri Tama Amati, Dr. L. Hilary Singh na akhanaba mithung oina saruk jakhi. Group asigi publicity secretary Rakesh Nauremna taram nokpagi warol pikhi amadi secretary Ajit Sorokhaibam na thoromgi nunggi oiba warol phongdokhi. Thoramda group asigi laikhidraba member sing amadi kumjali sing aniga kunhumdoi gi megi tang ahumdagi haurakhiba irang gi manungda laikhidraba singi maphamda ikai khumnaba uttuna minute ani leptuna thongni jakhi. LMZ Manipurna awaba taraba singi damak pangliba mateng singbu MLA Karam Syam na thagat ba phongdokhi amasung group asigi thabak singbu sogot pa oina mahaki masanupa ahal Karam Gulmit singbu patron ohen khibakaloina na MLA na member group asigi phanda lupali sing yangkai ge senpham khusina kre hairi siki laitana horak khiba aina ingon suraga phangakpa pesa ye loraga phangakpa pesa adagi migi angang nubi share laudana tuition tawar pagi kanava aina singi mai pangi ai MLA wore minister wore tungi kari wor kadu no ga ram kana ai no namke gangiam tawra de am chur pusiari jaja wor beri kamwa aduna aroi da akoi hum khanare wore laure ai Rakesh Naurem do ai aina pam do thoro chu oi ai chu yo bi adre adi namaga nasaga ani pamina ro dabani gi pire ba lauro abum da hairo aduna aina hange live member patron member se kamai to gena tamo ko dilupa sam khatani khai riba tu ata di laiti adu di isanu ba handa sehi ni phugi sam do khai rake isanu ba han jo ni ho lagina gulmit law sida ai chanu ba an gi photo ani pore adagi mana sangan hai ba adhar pore adu nasi 50,000 magi entry to gi ai jadi da community ko wakalon de khalani nge yu thakok na chathok na ngapsan na dana parang chata ba thabuk to uri mota tam to sini ai ni cha hai tam bil bolu ishona do birakani live nando tam tang samoi sina to adu ni ge no la kane aduna Rakesh Naurem karon chakre lao Manipur State Kala Academy ki chairman su oriba Rajyapal Ajay Kumar Bhalana Palace Compound Imphal da leiba Ibo Yaima Sumang Lila Sanglen da ngarang yangkhini thui suba All Manipur Sumang Lila Festival hodokre Art and Culture gi Mantri Khuraijam Loken saruk yakhiba thoromasida Rajyapal na mamang da pangthokiba yangkhai ma thui suba All Manipur Sumang Lila Festival da makok mathang takraba singda mana mathum yentokhi Manipur State Kala Academy na sinba festival asi mathang thagi taraturuk phawba chathagani haire festival asi da nupi kanglup amadi nupa kanglup ki punna Sumang Lila kuntare utkani Sumang Lila Festival asi gi ngasi ahoba numita Imphal Theatre gi Mazai Bima Thoibi amasung Women Dance and Dramatic Union gi liklai paring utkani haire ngarang akhanaba so oina sana laibak nachom artist ki lila punsi mathel utki Shami sama, bauti ki bakol do, ay nani. Sese dolan ko kaya kari ko posa mo kaya kibre do. Nakanda ba ni re bodo hi ko re ko mo pati kegre, gurung ay ta re. Kay mai ka do iku ne pagana te ko mo ko shami adu gale. Dia ka de ni si shami ay ay ko ko de nambi ka ko tan tan mang basi.
ꯀꯩꯗꯧꯔꯒꯦ Bengaluru chahi humbatra mari surabi retired schooloja Lakshmi Ramamurti dagi lupa crore kunmari gi cyber fraud tawkibagi thoktok ma thokre thodok asi Karnataka gi Puarida khwaidagi chawba digital arrest scam ni haire scammer singna CBI amasung Enforcement Directorate ki makok thongba research officer ni haina nupi adu da kihan ki makoina ahalore binupi adu da sel lana sijena bagi thodok kaya ga mari leinare haina maral sikhi chahi asigi January dagina April phawba tangkak naina nupi adu bo video on tohanduna makhoi gi meeting makhada digital arrest tawduna thamki bani haire nupi asina masida thajaduna tongan ba account kunhumdoida transaction kuntaruk tawduna punna lupa crore kunmari thakhe lupa crore kunmari thakrabagi matungda su scammer sing asina amukka senpham dabi tawrakhe sel leitabadagi nupi asina mahaki kg amaga gram chahum gi sana gi leiteng ICICI bank ta gold loan lona na bachatke masida bank manager na thodok asida chingnaba pharokpadagi Bengaluru cyber police ta pawpikhe police haraktuna nupi asida counseling tawbadagi scam asi mayek sengna khanglakibani amasung makhata na transaction tawgadaba lupa crore ahum kanmangam ki Karnataka State Cyber Command gi unit na Bharat sinba thungna thijinduna Mumbai Delhi amasung Gujarat gi chingnaba miyoi taruk phajin kre police na tongan ba mahaki account sing freeze tawduna makhata na lupa crore mari amaga sukan mangam kre hairi Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu aroibada maruoiba paw amukhanna social media da mahiroi singbu sakta kadaba photo amati personal details sing thagat pidanaba Assam police na school singda advisory ama thokre School gi mahima singi thorang da PGI 2.0 da awang nokpok ki manungda samna khwaidagi makok thongle Padmasri Dr. Waikhom Gojena leiki dabada Philam Forum Manipur na awapa phangdokre LMG Manipur gi manga suba mapok numit pangthokre Humanity Service ki wakhalon chenbana jakhotpa samasama porakani haina MLA Karam Syam na phangdokre Rajyapal Ajoy Kumar Bhalana Yangkhaini Toi Suba All Manipur Sumangila Festival Haudokre amasung Karnataka gi khwaidagi chawba digital arrest amada nupi amadagi lupa crore kunmari gi cyber fraud tawkre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare